ꯑꯁꯤ ꯇꯧꯔꯛꯀꯗꯣꯏ ꯆꯤꯡꯁꯤꯗꯤ ꯂꯥꯎ ꯕꯣꯜ ꯈꯨꯠꯅ ꯂꯪꯗꯣꯏꯔꯁꯤꯅ ꯁꯤꯗꯅ ꯍꯣꯝ ꯁ꯭ꯇꯦ ꯑꯣꯏꯗꯣꯏꯅꯦ ꯁꯤ ꯁ꯭ꯇꯣꯟ ꯍꯥꯎꯁ ꯎꯅ ꯉꯥꯛꯇ ꯁꯥꯏ ꯃꯥꯜꯂꯦ ꯁ꯭ꯋꯤꯃꯤꯡ ꯄꯨꯜꯒꯨꯝꯕ ꯃꯥꯜꯂꯦ ꯁꯉꯥꯐꯝꯒꯤ ꯊꯥꯎ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯔꯦ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯗꯤ ꯂꯥꯛꯇ꯭ꯔꯤ ꯑꯃ ꯉꯥꯏꯔꯤ ꯀꯟꯅ ꯁꯉꯥꯐꯝꯒꯤꯗꯣ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟ ꯆꯠꯇꯣꯏꯅꯦ ꯑꯗꯣ ꯂꯝꯕꯤꯗ ꯃꯇꯦꯛ ꯃꯇꯦꯛ ꯎꯠꯂꯛꯑꯒꯦ ꯂꯝꯕꯤꯁꯨ ꯈꯪꯕꯁꯨ ꯑꯗꯨꯝ ꯌꯥꯎꯅꯔꯝꯒꯅꯤꯀꯣ ꯑꯗꯣ ꯈꯪꯗꯕꯁꯨ ꯌꯥꯎꯒꯅꯤ ꯑꯗꯨꯝ ꯃꯌꯥꯝ ꯀꯃꯟ ꯑꯣꯏꯅ ꯄꯨꯂꯞ ꯂꯝꯕꯤꯗ ꯎꯠꯆꯔꯛꯑꯒꯦ ꯁꯉꯥꯐꯝꯒꯤ ꯄꯦꯇ꯭ꯔꯣꯜ ꯄꯝꯗꯩ ꯊꯧꯗꯣꯔꯛꯑꯦ ꯍꯧꯖꯤꯛ ꯁꯦꯛꯃꯥꯏꯔꯣꯝꯗ ꯆꯠꯄꯅꯦꯕ ꯁꯦꯛꯃꯥꯏ ꯕꯖꯥꯔ ꯌꯧꯁꯜꯂꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯨꯝꯅ ꯑꯗꯨꯝ ꯆꯠꯈꯤꯗꯣꯏꯅꯦ ꯌꯧꯁꯜꯂꯛꯀꯗꯧꯔꯦ ꯋꯦꯜꯀꯝ ꯇꯨ ꯁꯥꯏꯇꯨ ꯁꯄꯣꯔ ꯃꯩꯅ꯭ꯌꯥ ꯍꯥꯏꯕ ꯁꯄꯣꯔ ꯃꯩꯅꯥ ꯑꯣꯏ ꯃꯥꯜꯂꯦ ꯁꯣꯝ ꯅꯥꯀꯟꯒꯤ ꯁꯦꯛꯃꯥꯏꯔꯣꯝꯗꯒꯤ ꯆꯨꯝꯅ ꯊꯧꯔꯒ ꯀꯥꯡꯄꯣꯛꯄꯤ ꯔꯣꯝꯗ ꯆꯨꯝꯅ ꯊꯧꯔꯒ ꯑꯗꯨꯝ ꯂꯩꯔꯦ ꯂꯝꯕꯤ ꯑꯗꯨꯒ ꯁꯤꯗ ꯁ꯭ꯀꯣꯔꯄꯤꯌꯣ ꯑꯉꯧꯕ ꯑꯃ ꯆꯪꯈ꯭ꯔꯤꯁꯦ ꯁꯤꯗ ꯆꯪꯗꯣꯏꯅꯦ ꯑꯗꯨꯒ ꯑꯃꯨꯛ ꯂꯝꯕꯤ ꯎꯠꯂꯛꯑꯒꯦ ꯊꯧꯔꯁꯤ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯂꯝꯕꯤ ꯑꯅꯤ ꯈꯥꯏꯗꯣꯛ ꯂꯝꯕꯤ ꯂꯩꯍꯧꯗꯥꯏ ꯋꯦꯜꯀꯝ ꯑꯁ ꯃꯐꯝꯒꯤ ꯑꯣꯏꯅꯗꯤ ꯊꯤ ꯐꯖꯩ ꯍꯩ ꯆꯤꯡꯁꯤꯗꯤ ꯑꯁꯦꯡꯕꯗꯒ ꯌꯦꯡꯕꯗꯗꯤ ꯃꯥꯏ ꯍꯥꯏꯁꯤꯅꯤ ꯇꯤꯀꯦꯠ ꯁꯤꯗꯩ ꯂꯧꯗꯣꯏ ꯃꯥꯜꯂꯦ ꯇꯤꯀꯦꯠ ꯃꯅꯨꯡꯒꯤ ꯁꯤꯗꯒꯤ ꯁꯤ ꯄꯥꯁꯀꯤ ꯂꯩ ꯇꯤꯀꯦꯠꯀꯤꯅ ꯁꯤꯗ ꯀꯛꯄ ꯑꯩꯈꯣꯏ ꯆꯨꯝꯅꯒꯤ ꯄꯥꯁꯀꯤ ꯂꯣꯏꯔꯦ ꯆꯨꯝꯅꯩ ꯄꯥꯁ ꯌꯥꯎꯔꯤꯁꯦ ꯐ꯭ꯔꯤ ꯑꯦꯛꯇꯤꯚꯤꯇꯤ ꯔꯣꯛ ꯀ꯭ꯂꯥꯏꯝꯕꯤꯡꯅꯦ ꯕꯣꯇꯤꯡꯅꯦ ꯁꯥꯏꯀ꯭ꯂꯤꯡꯅꯦ ꯑꯦꯇꯤꯚꯤ ꯗꯥꯔꯠ ꯖꯣꯔꯕꯤꯡ ꯀꯤꯠꯆꯦꯌꯔ ꯑꯥꯔꯆꯔꯤ ꯑꯗꯨꯒ ꯁꯤ ꯑꯇꯣꯞꯄ ꯑꯍꯦꯟꯕꯒꯤꯁꯨ ꯌꯥꯎꯋꯦ ꯑꯍꯦꯟꯕꯒꯤ ꯁꯤ ꯆꯪꯗꯣꯏꯅꯤ ꯑꯍꯦꯟꯕꯒꯤ ꯍꯥꯏꯗꯤ ꯇ꯭ꯔꯤ ꯀ꯭ꯂꯥꯏꯝꯕꯤꯡꯒꯨꯝꯕꯁꯤꯅ ꯂꯨꯄꯥ 100 ꯑꯗꯨꯗꯤ ꯅꯨꯡꯁꯥꯁꯦ ꯐꯖꯗ꯭ꯔꯦ ꯕꯣꯠꯁꯦ ꯇꯣꯡꯀꯥꯟꯗ ꯈꯪꯗꯦꯅꯦ ꯁꯤꯅ ꯇ꯭ꯔꯦꯝꯄꯣꯂꯤꯟ ꯀꯩꯀꯥꯗꯤ ꯇ꯭ꯔꯦꯝꯄꯣꯂꯤꯟꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯃꯥꯜꯂꯦꯅꯦ ꯇ꯭ꯔꯦꯝꯄꯣꯂꯤꯟꯁꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯃꯥꯜꯂꯦꯀꯣ ꯃꯊꯛꯇ ꯑꯃꯨꯛ ꯌꯦꯡꯉꯨꯁꯤꯂꯣ ꯀꯩꯅꯣ ꯑꯩ ꯂꯪꯒꯦ ꯅꯪꯕꯨ ꯇꯦꯟꯒ ꯀꯥꯞ ꯌꯥꯝ ꯃꯥꯜꯂꯦ ꯁꯤꯗꯤ ꯑꯣꯀꯦ 10 ꯀꯥꯞꯁꯦ ꯁꯤ ꯄꯥꯏꯔꯣꯁꯦ ꯑꯩ 10 ꯀꯥꯞꯀꯦ ꯕꯣꯜ ꯈꯨꯠꯅ ꯂꯪꯗꯣꯏꯔ ꯁꯤꯅ ꯂꯪꯉꯣ ꯂꯪꯉꯣ ꯀꯥꯈꯠꯂꯣ ꯑꯩꯁꯨ ꯀꯥꯈꯠꯀꯦ ꯑꯟꯗꯔ 15 ꯉꯥꯛꯇꯅꯦ ꯑꯉꯥꯡ ꯀꯩꯀꯥ ꯑꯗꯨꯝ ꯁꯥꯟꯅ ꯂꯥꯛꯈꯤꯁꯨ ꯌꯥꯔꯦ ꯁꯤ ꯑꯗꯨꯝ ꯂꯨꯄꯥ 200ꯅ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯁꯥꯟꯅ ꯌꯥꯔꯦ ꯑꯉꯥꯡ ꯁꯥꯏꯀꯜ ꯀꯩꯀꯥꯁꯨ ꯂꯩꯔꯦ ꯁꯤꯗ ꯁꯥꯏꯀꯜ ꯊꯧꯒꯦꯁꯨ ꯌꯥꯔꯦ ꯑꯗꯣ ATVꯁꯨ ꯑꯗꯨꯝ ꯊꯧꯕ ꯌꯥꯏꯀꯣ ꯑꯗꯣ ATV ꯊꯧꯔꯨꯒꯦ ATV ꯇꯧꯁꯤ ATV ꯊꯧꯔꯕ ꯃꯇꯨꯡꯅꯦ ꯁꯤꯅ ꯑꯗꯨ ꯁꯥꯏꯀꯜ ꯑꯅꯤꯗꯨ ꯊꯧꯒꯦ ꯍꯥꯏꯔꯕ ꯂꯥꯛꯑꯣ ꯁꯤ ꯖꯣꯔꯕꯤꯡ ꯇꯧꯔꯤ ꯂꯥꯛꯑꯣ ꯏꯟꯖꯜꯂꯝꯃꯣ ꯕꯣꯜ ꯍꯥꯟꯅ ꯇꯧꯔꯁꯤ ꯂꯥꯛꯑꯣꯗꯤ ꯑꯃꯨꯛ ꯁꯤꯗ ꯑꯣꯠꯁꯦ ꯑꯣꯀꯦ ꯁꯤ ꯑꯃꯨꯛ ꯇꯧꯁꯤ ꯑꯁꯤ ꯇꯧꯔꯛꯀꯗꯣꯏꯅꯤꯅ ꯇꯧꯔꯛꯀ ꯅꯣꯏ ꯐꯣꯟ ꯄꯔꯁꯀꯨꯝꯕꯁꯨ ꯊꯝꯃꯣ ꯐꯣꯟ ꯄꯨꯁꯟ ꯌꯥꯗꯕ ꯀꯥꯔꯗꯤ
오케이. 좀 하쁘게. 야. 사나 거나 떠오르다 신다가 따선가지 fak다이잖아. 두기 포모션도. 고마워지는. 또 시후망죠. 고마워지. 사나바기 누아이. 누가지. 라시 뷰 포인트 좀 이용해서. 뷰 포인트. 사람 말라칸. mathakta kai lege se amuk yengna se 아직도 좀 뭐. koi phajan sanaraga sida ugi ojala una isi hard rock ki fambam leire sida view point spati phajare ma view point jam lei sida su nungdang di phadi phajani moje sida su yare mathakta su asida ko stone gi keno du su lei adu kano adu su charake oru su haibam lei ne kakalaga sida su view point am su lei view point phat ale sina rock climbing yeng hiro sida Set up tawri kana ba? When you climb, you keep this in the front, okay? And when you come down, you have to hold this again. Good for me. Kadare. 탁탁하더래. 시 까칼라가 아직 못하게제. 비어제 킹도 봐 얼마래. 헬멧 오퍼디 파돈. 오케이 브로. 남기더래. 야. 떴을라. Ring the bell. Yeah, he's done it. si ka ba je ka ge taw ne mo problem khar le hai aduna ka thakta atop mi yeng usi law atopa mathagi dom ka khalu la mathagi ne jeep climbing hai do ne ko a woni cha to ji sin line chali sanabung ko pam yam le ga sin homestay o de ne Homestay di lek pa yani hada wo. lek pa ya do mal ngasai lising ani ga ha bo do ado yeng mo okay 상전이 상전라 소나간 게 거부 기 친구 들 말에 뭐 시스톤 하우스에 총 토롤리네 통롤리네 생각은 Asi ko to mo ka. 스파자레 시기 스톤 하우스에 북한 거션 말에 뭐 라운드에 다 눈가 딱 살. 소나간 투고겠나 스윙풀로 들으시나 스윙풀로 들으시나 스윙풀 뭐 말해 뭐 신경이 탐지 스윙풀 오케이 아스 바다리 시 뷰지디 하 시다 동마 문슬레 누가 아시안 비면 ям 파제 우는 가다 사이 말레 록 케빈 2021 mi hana booking tàu có đi yeng ba mà đó asi đi yeng ba rồi mi na book tàu ba han gre stone house thon la me manung nem ut ke tàu yeng mun dia rồi booking lấy lên di nung dang ta rồi na mấy video sẽ nung ai đi có like tàu sân mà comment tàu mà đấy share tàu sân mà đúng subscribe tàu sân mà mà tung nung ai nói travel plus mà thằng cái gì đấy hay là nung ai mà I see there is a Thank you for watching.